Sagarna asumna aibu Imphal asida puraktuna college ki thak asi yobu fawwa yamna wana babana riksogi sinfam asi paiduna aibu mahai tamhalakhibani Premika amadi Ritadi Sagar gi wari tana tana khanghaudaba mikupta mitludagi pirang sintharai Sagarna aigi punsi khongjatta aibu tayong palasigi angana masak uhanbiramba imasu kainakre mathangda matam pumbada aigi awabo mateng pangbirakpa marup adusu kainakre aigi puknafam lamdam adusu kainahanbire asigumba kainabadana thallaba aigi punsi khongjat asida aigi ifamda amuk hanna nungsiba kainaba haiba asigi mahau asisu phanghanbigadra haina aina kijaba faujai Premikana Sagar nangi wari se taruraga nangbu nungsibase mayek sengalakpagum tawe nongma nongmagi asum hingalakpagum su tawe Ritana aigi bordagi noyeni thungnajaro nakhoi ni kainaba adudi yaroi ko Premikana ita nungsibigi bordagi thungnajarage Sagarna bor pibaga yam hai ko Ritana Haibane ado nangi marup tudi mafam sida lairaba matungda sungtheng thengnakhidre mahakti kamdaukraba Sagarna Isor gi nongdamdagi haigadra nongma 12 ki exam haidokpagi paulongnaba satra satri kayana cyber cafe ta net da omsinnakhi numitta matamduda aiga ngambaga khanghaudana thengnakhi haifam khangdana haraujaki mahakki laifam amadi phone number su piramki mahakki gari da aibu aigi baragi ka fawwa drop tawbirame madugi matungdi mahak Delhi da makha tamtharunaba chatkhiba maramna adumak thengnakhidre Ritana nangi awa wari da thoina hena khanjilurano kanana khangni Premika hoi ekhoi maya ama thengnau haidana isorna sinbiba oirambaso Sagarna hoi adumna khandokpa tabane Ritana nangi marupta adusu nangumna chamba nangumna faba mioi soidana ma oiramgani mioi ba haibase afaba maru phanglagana chaukhatpa phaminaba aduga phattaba phanglagana mangminaba haibasini Sagarna madu yamna chumbo wafamne hojiki matamdadi afaba sangadi aduki matik tangle leibu leitre haibe yai Premikana adudi nupi aikhoisune bukchel singdaba kalak chawba BF thengnarugana dasada hawba taba afaba oiramlagana laibak phabi oiba Sagarna adunabu nupina koise cheksinba mathau tai mi fattabase maida number thadabane malengi fauraba saknairaba writer William Shakespeare na inkhalakliba nupa nupi sinda yam fajaraba kanaraba poktak pirame adubu ayambana poktak ase khanglabasu apply tawnade mahakki wafamse apply tawnarabadi yam kanaramgadabane Ritana kari poktak no aikhoisu khangjagedana Sagarna yam tena hairami men's bow or women's strider haiba wahai mateka sine mioi kaya na wafam asigi matangda magi oiba artha kaya thokna hanaribane Ritana khangdreda haujikan pauza jat yam tabane nungsi chanana loinariba nupa nupi ani duda magi BF tuna GF tubu tamthina minungsi leitana mihathina hatokpirambagi thodo kaya Sagarna chaukhalakpagi matungina haujiki matam asidadi nupina yam hi-fi oiba pamlakpa mataw asina pije chakchada ahongba lakpa mobile na maram oiraga nupina nupada apamba yam pokhalle matamse matam asida nupasing asina nungsibadi nataba mihauba kalakpa na maram oiraga nupiga loinare aduga apamba phanglaga chatkre nupina kafaure nupa fatre haire kupna khantharurabadi nupa dumara leite apambadi phanglaga koi maramduna nupadu apamba phangladuna pokjaraduna chasakhibane haujiki matamsida gya leiba ingtapa nupidi tange afaba nupa tangbagum afaba nupisu tange Premikana adubudi nupa su phatte nupi su phatte amana hende amana wate aduna oibatai ekhoina pauja jat yam tarise haujikal sida Sagarna haujiki matamasida nupasu nupisu afabagi person yam nemtharakli adubu matamasida aina pamjabadi
nupisu nupasu lainagum sandokhraba fattaba lichat sajat aduda ai isase yaubibra ai isa asibu afaba group da yauribra fattaba group da yauribra haina self protection haiba hidak ase regular oina sinnabiraba adu oirabadi nupa nupi gi punsida afaba mari oigani haina khalle ritana chumi nupi khaktana gyan taraga yaroi nupa khaktana su gyan taraga yaroi animakna gyan taminaba ama changi sagarna aigi wakhalondadi matam asida apambana ka hena maram oiraga semkhiba thungnakhiba nupa nupi ani adu leiminaraba matungda apambadu fangladi apambadu loire apamba pohanbagi mahutta minungsi oina pohanduna semkhiba nungsi panthung aduna tumkoina satpa oina uri yariba makhai nupi oibina nupada ka hena pamhanba ithak irang fijet tawbagi mahutta minungsi oina pohanaba honabana chumgadra khalle ritana yam chumba wafam amane khale adubu migi wakhane kanagumbana ithak irangda chatpasi matamsigi chanabini haigane kanagumbana masi yariba makhai tawroidabani haigane sagarna tasengna hairabada nupa khudingmak akhatpa nupi yam pame adubu pamliba adu ngayaki oinane koiba langba chatminnaba ngawba langba enjoyment da punba pambagi wane aduna nupi adugi matungda nupa kaya inagane adubu punsigi oina leiminagadaba yum panminagadaba matamdadi ing tapi langjadabi imung puba haigadabi oina thirakane premikana adubudi nupisu koiba langba ngawba punba enjoy nungaiba nupa kayaga pullabasu leiramdaida ing tappa suba nomba kanjaba afaba nupa adum pamida sagarna aina khwaidagi kijabase nupine maramdi matam amada kanagumba laining parai chetlaba muni amana chaba thakpa khangdaba makhai lainingduna mahakki fangnaba taliba lambi aduda achetpa firep kaloinana lainingduna leirabada sargagi magul leiraba laya indradev agnidev asni kumar mai ising nungsit ki isor asina fawa lainingba adugi dhyan adubu tugairagi haiduna lainingbagi mathakta akanba nong haithaki akanba maisa amukpi akanba nungsit amuk silhalle adubu nupa adugi dhyan adubudi thugaiba ngamkhide asuk yamna sakti leiraba layam aduna mahakki dhyan adubu thugaiba ngamkhide adubu supna tangi sargagi jagoi savi apsara amana jagoi gi sathe kama lainingba adugi mitmangda sakhibada mahakki dhyan adubu kaikhi layamna mahak adubu inthoraki mahakki akhang kanjaba ningjaman aduna mahai phanglamdai khajikta ngairaba matam aduda mahakki dhyan kahenbiki matam aduda sauraba lainingba aduna sauna haiki malem masida leiriba nupi haiba jat ase khatlabadi langlabadi nupa ki mitmangda irang minok kaloina na sathek tamlabadi adugumba nupido leikha taboyo punsigi dhyan da ngaujarakba aibu manghalliba apam lang thak pinangnani ko he apam lang bu thak pi misak khudingmak mitludagi pirang sinthabu oyu haina sap tawrame premikana adudi nangi wata asinadi matam asida apsara oiduna jagoi sariba asina aina oiduna lainingbagi saklo lauriba lairikta laining oiriba nangi dhyan ase aina kaihandawre aibu sap tawrage asinine sagarna nangi egi wafamduna tongana thamkhraga wafam ase hojik yamna chumlaklisine hojiki matamda nupi na dress yatpada khukela keda nupi oibigi chumna kefam thoklaba adudagi hendokna keduna body expose to fijetna nupa da apamba pokhalle apamba haibase hayakine aduna matamsida nupi singsina nupa da apam lang thaktuna nungsine aduna crime thorakpada bane nupi na khoina khanglamdaba yai nupa haiba jatche muni lainingba fawba yauna akhatba nupi pame adubu punsigi oina leiminagadaba adudi nate hayakine tungda leiminagadaba nupidi nupa khudingmak apam lang thaktaba chamjabi ingja tapjabi pame matamsida masana masabu apama semjaba nupi macha mature oidribi singili chatne aduna mature oidringai nungsinabada khongdarubana manghauba kafauba aduga leikha tarakpa nupa thajade harakpa masine nupigi asoiba khandhaudaba phathaudaba apambagi lang thakluba mayam asina ohenbane ritana
ꯑꯩꯈꯣꯏꯅ ꯅꯨꯄꯥꯅ ꯍꯦꯟꯅ ꯐꯠꯇꯕꯣꯏ ꯅꯤꯡꯂꯝꯕꯁꯦ ꯂꯥꯜꯂꯗꯣꯏꯖꯥꯠꯂꯥ? ꯇꯧꯕꯕꯨꯗꯤ ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡ, ꯂꯝꯕꯤꯗ ꯁ꯭ꯀꯨꯜ ꯆꯠꯍꯧꯕꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯀꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯄꯣꯛꯍꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯁꯥꯒꯔꯅ ꯅꯨꯡꯁꯤꯕ, ꯀꯜꯂꯛꯄ, ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯅ ꯄꯨꯟꯅ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕꯗ ꯆꯪꯕ ꯊꯃꯣꯏꯒꯤ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯈꯦꯟꯅꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯑꯄꯥꯝꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯝꯕꯁꯦ ꯃꯈꯜ ꯑꯅꯤ ꯂꯩ: ꯅꯨꯡꯁꯤꯕ ꯐꯥꯎꯕꯗꯒꯤ ꯑꯄꯥꯝꯕ ꯑꯃ, ꯃꯗꯨ ꯅꯠꯇꯕꯤꯗ ꯆꯨꯝꯅꯒꯤ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯄꯥꯟꯊꯣꯡꯒꯤ ꯍꯛꯆꯥꯡꯕꯨ ꯄꯥꯝꯕ ꯑꯅꯤ ꯑꯁꯤꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯂꯝꯂꯤꯕ, ꯌꯥꯝ ꯅꯩꯅꯔꯝꯂꯤꯁꯤꯅ ꯀꯝꯗꯧꯔꯝꯂꯤꯖꯥꯠꯅꯣ? ꯅꯨꯄꯤꯗꯤ ꯀꯣꯏꯔꯛꯇꯦꯗꯤ ꯍꯥꯏ, ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯈꯪꯂꯝꯂꯤꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦꯗ꯫ ꯁꯥꯒꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯁꯨꯝ ꯆꯨꯝꯅ ꯐꯣꯡꯗꯣꯛꯆꯕꯅꯦ꯫ ꯑꯩꯅ ꯅꯤꯡꯕ ꯉꯥꯛꯇꯅ ꯑꯆꯨꯝꯕꯁꯨ ꯅꯠꯇꯦ꯫ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯕꯅꯦ, ꯋꯥꯈꯜ ꯂꯣꯏꯅ ꯈꯦꯠꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯄꯥꯝꯍꯟꯒꯅꯨ, ꯅꯨꯡꯁꯤꯍꯜꯂꯣ꯫ ꯅꯨꯡꯁꯤꯕꯗꯤ ꯑꯔꯪ ꯑꯔꯥꯛ, ꯗ꯭ꯔꯦꯁꯀꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯁꯨꯡꯀꯦ ꯀꯦꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤ꯫ ꯑꯄꯥꯝꯕꯗꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯐꯤꯖꯦꯠ, ꯑꯍꯦꯟꯕ ꯈꯨꯛꯀꯦ ꯂꯥꯛꯀꯦ, ꯏꯔꯥꯡꯒꯤ ꯃꯤꯅꯣꯛ, ꯏꯅꯣꯠ ꯄꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯥꯗ ꯄꯥꯝꯍꯟꯕ ꯅꯨꯄꯤ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯁꯦ ꯃꯇꯝ ꯑꯁꯤꯗ ꯍꯟꯊꯍꯟꯕꯒꯨꯝꯁꯨ ꯇꯧꯔꯛꯂꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯁꯦ, ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤꯁꯦ꯫ ꯔꯤꯇꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩ ꯌꯥꯎꯕꯁꯤꯗ ꯔꯣꯃꯥꯟꯁꯀꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯃꯥꯜꯂꯤꯗ꯫ ꯁꯥꯒꯔꯅ ꯑꯁꯤꯒꯨꯝꯕ ꯈꯟꯕ ꯅꯩꯅꯕ ꯌꯥꯕ ꯋꯥꯔꯤ ꯈꯔꯁꯨ ꯑꯩꯈꯣꯏ ꯁꯥꯕ ꯀꯥꯏꯗꯦꯗ, ꯑꯐ ꯐꯠꯇ ꯈꯟꯅꯍꯧꯅꯕ꯫ ꯔꯣꯃꯥꯟꯁꯇ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯔꯤꯇꯥꯅ ꯄ꯭ꯔꯦꯃꯤꯀꯥ, ꯅꯪꯒꯤ ꯁꯥꯒꯔꯒꯨꯝꯕꯗꯤ ꯃꯇꯝꯁꯤꯗ ꯂꯩꯔꯝꯕ ꯑꯇꯥꯡꯕꯅꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯀꯥꯟꯅꯒꯗꯕ ꯋꯥ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅꯔꯤꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯃꯆꯥ ꯂꯩꯕꯅꯁꯨ ꯄꯥꯈꯪ ꯈꯔ ꯁꯥ, ꯄꯥꯈꯪꯁꯤꯡꯅ ꯅꯤꯁꯥꯗ ꯈꯔ ꯂꯨꯞ, ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ ꯃꯃꯤꯠ khara ngauram, lairi khara hairamda, lairi khara hai hairaga, mamai khara yengba yada, paisa pai hairagana, mabukchen khara chumdaba, haujikansidha nupigi mapokta pokluba aikhoise yamnadi luraba jani. Sagarna madudi nupa aikhoidasu thoida, masak phajai hairaga khara langbi oiram, lairik hairagana masak khara thiram, awatpa amadi adum yauba tabane. Samsar asidabu perfect oiba misak laibrane. Premikana ado nangi gyan taba matau amadi artha chenba wahaising ado atai atopa nupi amatada haidokpa yaroi haisini. Sagarna karige. Premikana maram laiye. Ritana atopa nupi ne khangkradi bera kanaraktoi ba khambalini kaino. Premikana adune aina haise. Sagarna noi anisu pura yahe. Ritana Sagarga thingnarubase aikhoigi laibak yam phabane, nupana akhatba nupi pame, aduga leiminaningbana ingtapiga, aduga nupada pamhangadaba nate nungsihangadabani haibada ai ngasaina point tawraga thamkhrabane. Sagarna nangi adugumna nupi khudingmakna khanaradi samaj ase nupigi crime thoklibase khara makhaidi hathagani. Premikana maramdi. Sagarna maram haibabu ngaihak ngawba langbagi khandabida nupagi maramda munna hana khangdokpa lichat sajat character haibasina first da yengdaba mase nupa aikhoisu mangai. Premikana adudi aigi character di kamaina tawe. Sagarna character da amakpa yaudраbasu aigadi khetnaba yamna lay. Premikana kari matangda. Sagarna sen paiba imungi hongnabi. Premikana is nangsu lari haibai hongnabi. Ritana yarese nakhoi ani marai hongnadore college se aikhoi ahum tangaire chatnaba tawrasi. Sagarna chatlase makhoi ahum college dagi thorakhi. Numidangni Premika magi roomda phamungda longna heptuna
ꯃꯪꯗꯨꯅ ꯂꯩ꯫ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯦꯕꯜꯗ ꯈꯤꯜꯂꯤꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯂꯦꯝ ꯑꯗꯨꯗ ꯇꯥꯏꯅꯔꯨꯔꯦ꯫ ꯃꯔꯥ ꯂꯩꯖꯗꯕ ꯇꯦꯕꯜ ꯂꯦꯝꯇꯨ ꯑꯃꯨꯛ ꯃꯨꯊꯠ ꯑꯃꯨꯛ ꯊꯥꯡꯒꯠ ꯍꯟꯒꯠ ꯍꯟꯗꯥ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯦꯕꯜ ꯂꯦꯝ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯄꯥꯟꯕ ꯄꯣꯠꯁꯛ ꯑꯣꯏꯔꯝꯂꯗꯤ ꯉꯁꯥꯏꯅ ꯁꯥꯎꯔꯛꯂꯗꯧꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯇꯧꯐꯝ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯁꯠ ꯍꯦꯛ ꯍꯥꯡꯗꯣꯛꯏ꯫ ꯁꯥꯒꯔꯒꯤ ꯌꯥꯝ ꯂꯦꯝꯂꯕ ꯃꯥꯏꯊꯣꯡꯗꯨ ꯑꯗꯨꯇ ꯎꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯂꯥꯏꯔꯤꯛ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯣꯕꯥꯏꯜꯁꯨ パイꯗꯕ, ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯔꯦꯝꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯇꯥꯔꯒ ꯂꯥꯏꯔꯤꯛꯁꯦ ꯌꯦꯡꯂꯗꯤ ꯈꯔ ꯐꯗꯧꯕ꯫ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯄꯥꯕ ꯌꯥꯗ꯭ꯔꯦꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯗ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨꯗꯤ ꯀꯣꯏꯔꯔꯣꯏꯗꯅ ꯃꯁꯤꯒꯤꯗꯤ ꯐꯕ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥꯅꯔꯒ ꯇꯨꯝꯂꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗꯧꯕ꯫ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏꯗ꯫ FBꯁꯨ ꯄꯥꯏꯗꯕ, WhatsAppꯁꯨ ꯄꯥꯏꯗꯕ꯫ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗꯤ ꯃꯥꯒꯤ BFꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯣꯏꯅꯦꯕ꯫ ꯈꯟꯖꯤꯜꯂꯨꯕꯗꯅꯦ ꯇꯨꯝꯕꯒ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤ꯫ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯅꯤ꯫ ꯄ꯭ꯔꯦꯃꯤꯀꯥ ꯑꯦꯛꯇꯤꯚꯥ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯀꯣꯂꯦꯖ ꯒꯦꯠꯇ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯁꯥꯒꯔ, ꯔꯥꯃꯦꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯦꯔꯣ ꯑꯃꯁꯤꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯥꯏꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯔꯛꯂꯣꯏꯗꯧꯖꯥꯠꯂꯥ? ꯔꯥꯃꯦꯁꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ? ꯁꯦ ꯄꯥꯎꯃꯩꯅꯍꯧꯔꯣ꯫ ꯔꯥꯃꯦꯁ ꯆꯠꯈꯤ꯫ ꯁꯥꯒꯔꯅ ꯀꯔꯤ ꯂꯩꯔꯒꯦ? ꯄ꯭ꯔꯦꯃꯤꯀꯥꯅ ꯇꯣꯡꯂꯛꯑꯣꯁꯦ꯫ ꯏꯀꯥꯏꯌꯦ ꯃꯤ ꯃꯥꯡꯁꯤꯗ꯫ ꯑꯩꯗꯤ ꯀꯩꯝꯇ ꯏꯀꯥꯏꯗꯤꯌꯦ꯫ ꯁꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯉꯥꯟꯕꯗ ꯏꯀꯥꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯃꯝꯕꯗ ꯔꯦꯁꯇꯨꯔꯦꯟꯗ ꯏꯀꯥꯏꯁꯦꯕ꯫ ꯑꯉꯥꯟꯕꯗ ꯎꯕꯗꯤ ꯎꯖꯁꯅꯣ, ꯆꯠꯁꯤꯁꯦ꯫ ꯁꯥꯒꯔ ꯒꯥꯔꯤ ꯇꯣꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ, ꯌꯥꯝ ꯂꯥꯞꯅ ꯇꯣꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩ ꯌꯥꯝ ꯀꯤꯕ꯭ꯔꯥ? ꯀꯤꯕꯩ ꯅꯠꯇꯦ, ꯌꯥꯅꯤ ꯁꯨꯝ ꯐꯝꯂꯒꯦ꯫ ꯅꯪꯅ ꯌꯥꯝ ꯂꯥꯞꯅ ꯐꯝꯂꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯍꯥꯡꯕ ꯃꯔꯛꯇ ꯅꯨꯡꯁꯤꯠ ꯌꯥꯝ ꯆꯪꯉꯦ, ꯑꯗꯨꯏꯅꯦ꯫ ꯁꯥꯒꯔ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯄ꯭ꯔꯦꯃꯤꯀꯥꯅ ꯈꯤꯇꯪꯒ? ꯅꯪꯅ ꯌꯥꯝꯅ ꯀꯣꯏꯅ ꯈꯜꯂꯤꯍꯦ꯫ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯃꯥꯟꯗꯦ꯫ ꯃꯤ ꯑꯩꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯟꯕ ꯍꯧꯔꯛꯂꯀꯥꯟꯁꯤꯗ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔꯒꯤ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯂꯛꯅꯕꯣꯏ ꯁꯥꯟꯅꯕꯣꯏ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯖꯩ, ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯔꯛꯇꯨꯅ ꯃꯣꯕꯥꯏꯜ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯄꯥꯗ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯄꯨꯟꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯃꯤꯟꯅꯩ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨꯁꯦ꯫ ꯁꯥꯒꯔꯅ ꯀꯅꯥꯒꯤꯅꯣ? ꯈꯜꯂꯨꯁꯦ꯫ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯩꯗꯤ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗ ꯀꯌꯥꯁꯨ ꯈꯪꯗꯦ꯫ ꯈꯟꯃꯤꯟꯅꯁꯦ꯫ ꯁꯥꯒꯔꯅ ꯈꯔ ꯍꯣꯡꯂꯞ ꯇꯧꯕ ꯒ꯭ꯔꯨꯞꯇ ꯌꯦꯡꯉꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯇꯥꯡꯕ ꯒ꯭ꯔꯨꯞꯇ ꯌꯦꯡꯉꯤ꯫ ꯃꯊꯪ ꯌꯦꯡꯂꯗꯨꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯈꯜꯂꯤ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ? ꯁꯦꯂꯔ ꯑꯗꯨꯅ 14,300ꯅꯦ꯫ ꯑꯗꯣ ꯑꯣꯐꯔꯒꯤ ꯂꯩꯕꯅꯤꯅ 9,600ꯗ ꯊꯥꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯣꯠꯇꯤ ꯑꯐꯕꯅꯦ, ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯕꯅꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯂꯤꯁꯤꯡ ꯆꯞꯄꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯩꯁꯥ ꯊꯤꯔꯗꯨꯅ ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯤꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯒꯔꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯄꯨꯟꯅ ꯁꯦꯜꯐꯤ ꯐꯣꯇꯣ ꯑꯃ ꯐꯣꯟꯗ ꯂꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯦ ꯐꯣꯟꯁꯤ ꯄꯥꯏꯁꯤꯜꯂꯣ, ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨꯅ ꯋꯥꯜꯄꯦꯄꯔ ꯑꯣꯏꯌꯣ꯫ ꯁꯥꯒꯔꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯄ꯭ꯔꯦꯃꯤꯀꯥꯅ ꯆꯠꯁꯤꯜꯂꯛꯑꯣꯁꯦ꯫ ꯁꯥꯒꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯑꯁꯨꯝꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯣꯄꯟ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯀꯣꯐꯤ ꯊꯛꯃꯤꯟꯅꯩ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯪꯗ ꯃꯥꯜꯂꯦ, ꯑꯗꯨꯕꯨꯔꯣ ꯐꯣꯟ ꯂꯩꯔꯤꯕ? ꯅꯪꯗꯤ ꯂꯥꯏꯔꯤꯛꯇꯁꯨ ꯊꯋꯥꯏ ꯈꯔ ꯌꯥꯎꯕꯅꯤ나 ꯐꯣꯟꯁꯦ ꯃꯇꯝꯁꯤꯗ ꯗꯔꯀꯥꯔ ꯌꯥꯝ ꯑꯣꯏꯔꯕꯅꯦ꯫ ꯈꯪꯅꯤꯡꯕ ꯊꯤꯅꯤꯡꯕ ꯀꯣꯏꯁꯟ ꯀꯌꯥ ꯏꯟꯇꯔꯅꯦꯠꯇ ꯊꯤꯔꯁꯨ ꯌꯥꯔꯦꯗꯅ꯫ ꯁꯥꯒꯔꯅ ꯑꯁ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯅꯪ ꯀꯣꯏꯔꯤꯔꯥ, ꯅꯪꯅ ꯑꯩ ꯀꯣꯏꯔꯤꯔꯥ ꯑꯩ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯪ ꯀꯣꯏꯔꯤꯕ? ꯅꯨꯄꯥ ꯀꯣꯏꯅꯕꯤ? ꯍꯥꯎ ꯀꯥꯏꯅ ꯇꯤꯟ ꯆꯥꯅꯤ ꯅꯪ꯫ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯪꯅꯁꯨ ꯑꯩ ꯐꯨꯅꯤ ꯀꯥꯏꯅ ꯃꯦ꯫ ꯁꯥꯒꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯤꯠꯋꯣ ꯃꯅꯥꯋꯣ ꯇꯧꯏ꯫ ꯁꯥꯒꯔꯅ ꯅꯨꯄꯥ ꯊꯣꯛꯇꯕꯅ ꯐꯨꯔꯛꯂꯗꯤ ꯉꯁꯤ
ꯁꯤꯅꯅꯤꯁꯦ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ngasi soirose Nupa thokpra yenge ngasi selasira yare madu matadi tawbigano aina ngasi ba thokchinsini khangdri Sagar gi pangjaba chamjaba matawaduda laknaraga premikadi magi nungaijabi haraujabi haibadu oiri Sagarna as adumaina tadi tawbino aidi cheningbana mitta phadhekta chansilak tawjani he madu tadi tawbigano ai nangse sum kisalak ha kisu kirine sumaina phagi tawbane apang sidi aina kijaba wayam ngangi nangse aidi hana nupa singse yam kirame adubu nangdi sumki he kibide aidi nang yam kisilakle aidi kari gi kiriba ai mahausadagi nupi haiba jat ase yam kire ada kari gi no haiba Troy lebakta thokhiba lan Helen gine Mahabharat lanjao nupi dagi thokhi Ramayan nupi dagi thokhi Laining wagi dhyan nupi na kaihan ki Pumnamak nupi na thokhan ki balane Aduna ai nupi se munna khanjilubada yam kijaba ma fawe Premika kapsinaduna oina boy tawduna hairai Asuk yam pahangdaba asuk yam nupa thokdaba asuk yam nungsiba nupa sibu aibu kadai thengnaroino tawrisiba Sagarna ai bhab tadre migidi nupa na nupi koinai hai Premikana afaba haibase yam tanglajani hojik matam sida aduna uringai sida ba aidi yaragadi kundogi thorina ngaksamda thori oina yetlaga haurage sini aigi hojik oiriba fibam asida lohongba ka haibase yam kijaba yam luba thabakne hingbagidi kemta khanbiruno aina adum lohongba numita aikhoi anigi isu phau yauna semba konanaba pubirake ibunga nupa ta tho o aise nupi maran yam pambai nanga nungsinabai mawngni ne nangna khalise ai nasa khaktane aigi iraloina lawgadaba noi naral kada kem pamjade angama mating pangna dawni kaina hojik aikhoi ani lohong le khala aina nangonda sen phajana thadarani aduga nangna phajana study honarani adudai nangsu nangi asadu mai paklani yam santida lairik tamba yaradra wakhaldi fajai thabakti tawroise namanabi mayam mangda mai bordo kari tawi haina hangnarakpada aigi maise thampham leiro hagi sum tawbanida nangi pukjel ai chapchana khangi kaidawrage mi sum masak phajaba lairik heiba pukjel chengba apangba nupadi nupi aikhoina koidaba yade natradi kaidawraba Premikana lawase atopa mafam ama koiruse Sagar gi makhut paiduna chingladuna makhoi ani gari tongduna mafam adudagi thoki